Ngara numida wairam phone ki papa nam pau se digi maruat pa pau khara khangsa rakam yam da khudo tamjage khawpum da ichau thok lei tongjai maril da landslide thok lei Sirajampur da chingning khaiba da ama lekhidrei None district ngara numidang dagi nong leptana chuba na maram oiraga khawpum area da ichau thok lei yum ama di lawfam kaya ising thumjing krei yum da loiba sa san yauna ichau na ama ata thok lei haide na kalamaram da ngarang ahing amadi ngasi ayu angambada chukhiba nong na maram oiraga tongjai maril haina su khangnaba Old Kaja Road ki mafam khara da landslide thoktuna lambi phauna ba yakhidre haide pawa sin hai None district ki khawpum area da paksana ising ichau thoktuna miyam gi mahausa gi punsi da chauna akaiba pire ichawa duna maram oiraga khawpum tampakta leiba labuk kaya ising thumjing krei khawpum damdagi patharokpa isingna akoibagi mafamsingda ising thumjinduna ama ata thoambada natana manak nakpada leiba yumsingda yokpa sa sansiba yaure haide ichawna maram ojina electric pole tekpa amade chenthakre masina maram ojina khawpumgi area da power supply fangdabagi khudongchadaba mayoknare khul amaga phaunaba lambising ichawna maram oiraga phaunaba ngamkhidrei apipa suspension bridge amade karbat kharasi isingna chenthakre haire Laimatak Turel Torabangi anemba mafamsing yauna Turel asigi makha thangba saruksingde ising pathoktuna mafam kaya ising thumjinba haurei haujiksu ising chentharakpa leptabana maram oiraga yum kaya thumjilakpadagi miyoi kaya safagadaba mafamsingdo hongdoknarakli haujik phawbagi oina misimina thopagi pau leitre amaramda None district nong leptana chubadagi district asi phaunaduna chatliba Imphal jiribam Lambigi luangsum amasung Rangkhum Village anigi marakta landslide amasung slide thokpadagi chathok chasina chauna khudong chahandre haire highway asi phauna hanabagi damak road construction company ABCI ge workers singna landslide amadi slide adu kothopagi thabak chathare highway matek asi singdokpada pung khara changhigadavana lambida gari singpanduna leiti haire serak asida Tongjai maril haina su khangnaba Old Kaja Road ke saru khara chingning khairakpadagi chathok chachinda apanba thoklei chingning khaiba asina maram oiraga nungba khawpum tampa amade jiribam yaugadaba lambi sing phaunadrei lambi asida laktanaba su mari leinaba authority chingna khangalakli adum oinamak lambi asi singdopagi thaba akanma maungda chathari haire nakala maramda Sarasamba district nongkana subadagi Chingning khairakpada mioi ama laikhidre haire thaudo asing asi ayuk thokibane laikhidraba mioi adudi somin thangchai kungamanga apopa paugin henglep subdivision gi manungjanba all force village tagi ni haire laikhidraba mioi asi mahaki apopa galonuna makhogi phamda leiba lautangsang amada ahingya rektuna laikhibane adubanga chinunga lamdaida surakhiba akan manongna maram oiraga Chingning khaibagi thokdokta mapa macha animak chen thakibada apokpana hinghauraga macha nupana tuira turelda tasingkhibadagi laikhidabani haire pau adu tabadagi manak nakpada leiba khunjasingna laikhidraba soming thangthibagi thabak chathaki adum oina mangasi numit yungba pung tarakanai thuram tabada sina phangkhibani haire makha tarakpa pauda garage amasung jemilia NRFM nakapani Partaki ming sijinaduna miyamdagi namhaduna sel khaibagi maralda garis amasung jemilia makonguna moina kapkhibani haina NRFM na kirem tawrakre ladharuf asiki information and privacy secretary sanajawa maitena thadarakpa seol amana hai National Revolutionary Front Manipur NRFM gi sasinaba letter he sijinaduna phataba miyoi kharana miyamdagi namhaduna sel khairi habagi Akagnaba pau phangbadagi jenariba singadu phananaba lupa sigil army sangrup Manipur Army MA ki Reserve Action Force na koisen senadana lakhi madugi makha tarakpada tha asigi taraga marida gari saikun gataru apopa loken nagam pan soram nairak housingna wangkai kaithel asangbida asamba yumda leiba amasung kumam jomelia debi saikun gamanga apopa sanjit moirang thana laikai Housingna hapta oil pamanakta asamba yumda leibi mioi ani asi party na hakthengna phagatpangamkhi pharaba mioi ani ma wahang pohong tawkhi
Makhoi animak masana maralsing adu yazakhi. Maralgi matungina party ki cherak piba takhi. Party na ahambagi oina makhoi bo. Warning oina Imphal East ki songbung amadi phangnunggi tainaba mafam amada makhongna namoina kapki. Karigamba matungda amuk tawrabade sibagi cherak pibada masana yazaduna thadokhi. Kanagumi chingna asiguma thabok chathaduna party ki mayokta leprabade warning tawduna sibagi cherak pigani. NRFM ki mingda mateng niraklabade Secretary Finance no Pongamba Maitegi WhatsApp number 8798750240 da call tarok khangba yakan haina zero asina makatarakle makatarakpa pauda nagagi oinadi UNC na wangang hanba chumgane atai kachanaga sing nangang balawgadava natte yangkuki naga community ki oiba wapham ama phongdokpada taravade community asige apex body ama oiriba United Naga Council UNC khaktana wangang bachumgani maduna tana atai kachanaga singna pangangang bada kuki community na lawgadava natte haina yang kuki na phongdorakle yang kuki na thadorakpa zeol amada Fort Hills Naga Coordination Committee FNC na phongdorakhi bawafam amagi pakhumpiraduna Naga miyam ki mausinjina wangang bade community asige apex body ama oiriba United Naga Council UNC khaktana pakchagani maram aduna Fort Hill oigera Mall Hill oigera kachanaga singna pangangang bada kuki community na lawgadava nate haire zero sina hai MMC na phongdokjariba wafam sing adumakna makhoigi asengba amade haurakpham mayum ase sing nate maitei digi tokhai taraklaba matung Kuki Hilda migrate tawrakpane haiba masana tagle makhoina Kuki Hilda migrate tawrakpa matamda makhoi maitei machi manaudagi oidaba amadi mina mangangbagi hainabi adusu tamlaga lakhibani haibasu mayek sengle asiguma sasinaba nagasingna khangbaga loinana tribal fraternity gi oinadi amana amabu ikai khumnaba haibasi khwaidigi maru oibani haibasi khangadavani haidi matam amada angami singna riyangmai singbu tangkhainaba hotnarakpada madam da makhoiba ngakpi sembikiba adu kuki community ni haibasi kaugdaba fai Housing Manipur da kuki amasung maitei aniki marakta mungnaba phibam ama lairiba matam asida riyamai singna kala amada tonglaga wangangba asingbagi thong natte NSNIM na Manipur ge naga area da mokhogi ceasefire extend tawduna designated camp sing thambade yaraga kuki area da sugi camp sing thambada nakhoina athingwa pibagi hak leiti haina su phongdokhi makhatara papauda Assam CM na umang wangmang kothokuna lam khopchiliba singgi mathakta lakhalakliba thodang thagatningai ne XCM Assam CM na umang wangmang kothokuna lam khopchiliba singgi mathakta lakhalakliba thodang thagatningai ne haina Manipur gi hanagi Chief Minister Nongthoma Biren na phongdokhre wafam asing asi N Biren na mahaki official X account da post tawduna Assam CM bu thagatpa phongdorakhibani Manipur gi hanagi CM N Biren na mahaki X account da Thadorakpa post aduda hai Assam gi Chief Minister Hemanta Biswa Saramana Bangladesh tegi India gi ngamkhai naronda lanchilaktuna changchilakhiba Bangladesh singba Assam gi leiriba umma wangmang kothokuna ain kaina khunda leita hanna bahona bada mateng pangkhiba Forest Department gi officer kaya miyam mangda puthokuna sabha phakhiba asi thaganingai na haina phongdokhre makhatarapa pauda PM Manipur da lakpagi wafam leitre Chaliba tha asigi kunga mathoidigi haugadariba Parliament ki mifam mamangda Prime Minister Narendra Modi Manipur da lakpagi wafam leitre thajaba yaba paugi lekhol singna phongdorapagi matung inade Parliament ki session mamangda Prime Minister Narendra Modi Manipur da laklaba yai haina khanarambani thajaba yaba paugi lekhol sing asina makhatana hai Chaliba tha asigi manungda Prime Minister Manipur da laktuna Lesing aniga sumna kunga homdagi me ahumdagi haurakiba Manipur gi irang asigi Chaurakpa waroichin purakpaga loinana National Highway singna free movement leiriba yauna tongan ba project sing sangaba anaba project kaya lauthoklaba yai haina thajanarambani Prime Minister na Manipur da lakpagi iroinana President ge makhada haujik leiriba Governor administration asigi mahuta miyam ge mehutna semba lenga ama laklaba yai habagi thajaba su loinarambani Masigi ona tainabada haujik leiriba President ase matam sangdongnaba center na thaurang tawraga laikre phiba masida Manipur da miyam ge mehutna semba
ꯂꯩꯉꯥꯛ ꯑꯃ ꯌꯥꯝꯅ ꯊꯨꯕ ꯃꯇꯝꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯥꯖꯕ ꯌꯥꯕ ꯄꯥꯎꯒꯤ ꯂꯩꯈꯣꯜꯁꯤꯡ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫